ngasi nungdaram phone ki ba tongan tongan ma si phone singdigi maruiba pausung khongatcharaga mayam da share tawjagi ahan boina maruiba paw moina Manipur top student de khocharaka UNLF sergeant phare ngasi yuk thawal police commando na thawal bazar manaki yaripok lamkhai de fracking and checking satabada UNLF ki sergeant khoirakpom bijoy mitei allies singsuba allies boysa sei contragnite apop lekhidraba gobordon allies Guzadan Maitei More Ward number 7 Haino Makong Laikai Digi Hauzigna Langol Lai Manakta Leba si Phare Maki Army number 1834 ni Ma Eastern Nagaland train Taurabani Haiba Kangmangam Le Haiba Paumasu Fonaki Atopa Pawamana Mahiroi Singimical Free and Fair when a Pangtok Naba Court of Conduct Lautokre Mars Taruk the Pangtok Doriba Manipur Gi College Mahiroi Singi Mikal Mai Parkna free and fair when a pangtonaba election code of conduct ama mahiroi lup taruk MSU MSF KSA Shuk Desam amadi AIMS ki apunba monitoring cell na lautokre ngasi nungthil MSU office ta mahiroi lup taruk ki apunba monitoring cell gi convener Pukrambam Premsanna paumi sing da phongdokhibada code of conduct lauthokra batungda candidate singna college campus manungda campaign sathabanatana college ki mapanda campaign tawbayaroi Hiram Taraga Mari Yaba Code of Conduct Asinumidang Pung Tarutagi Sanaba Hogani Hakiaba Palms of Fonaki Atopa Pawamana Matam Gimamal Fazana Ngak Polusingba Yamba Karam Sham Emeleda Yawi Laishemba Raja Savagi MP Laishemba Sana Zaubana Haikre Matam Gimamal Fazana Ngak Pahaikiba Wapam Ngak Polusingba Si Lang Tabal Kendragi Yamba Karam Sham Emeleda Fazana Yawi Wapam Masi Ngasi Ibudau Sajing Lakpa Purai Romba Kubam Lai Singda Sanabagi Urop Yung Tambagi Toram the MP Lashembana Fundokibane Lashembana Makata Raduna Hairamba Sham na Fundokiba Wapam Amadi Taukiba Tabak Singasi Fawba Miamna Kangi Amadi social media da Madugi Sapsabu Wapam Miamna Fundok Naribasini Nasidi Yambagi Tabak Toram Singda Miamna Apienba Madi Sajing Laibu Shamgat Pegi Toramda Aigi Saitiagi Pang Bayaba Mating Pang na Bohonagani MLA Sham na Fundokibada Ibudau Sajing Lakpa Ipa Ibungo Amadi Ima Ibiema Asi Laiba Singasida Laiba Uwa Sing Kaya Yantatuna Yamna Pibam Zadana Direct Labani Ayhaki Makedi Lamdamasigi Naharor Lai Committee Naharol Singa Kusamnaduna Lupa Lak Humdraga Manga Sangna Shamgatuna Tourist Kya Laktuna Yang Pamoire Masina Tungi Mirol Singda Awan Bama Purakpa Ngambaga Loinana Miyam Gimidyang Pamoirakli Haikeba Paumasu Fonaki Atopa Pawamana Minister Bru Tagalakli Council of Higher Secondary Education Manipur Secretary Cyril Parikyagi Matam Athubada Laukthoklagani Haina Education Minister na Thazaba Bibi Rambagidama Minister Bu Thagatpa Fondoksari Heba Paumasu Fonaki Masing Khangdana Hangliba I clinic singi manungda subnatagi tarukhak license pairamle Desam Impal manungda masing khangdana hangliba I clinic singi manungda tarukhak license pairam bangasi Desam amadi All Manipur Automatic Association na yengsin basatpada thenakre Desam amadi MOA gi thaumi singna Impal manungda hangba I clinic sing yengsin basatpada laifam thokpa chana kanglon ngak tana hangba thengnarakhi Kanglon Chumdaba Dukan Sing Aduga Mari Lainana Desamgi BT Oinam Settlemna Fundokibida Manipur Mid Layeng Basi Lalon Bagum Satabagi Wakat Kya Lakpadagi Yengsin Kongsat Asi Satpani Haki Clinic Sing Yengsilaba Matunda Medical Directorate Hiramasida Miyengsang Nabahaiza Basaki Directorate Sangbaga Mari Lainana Desamgi General Secretary Laisangthem Lamyan Bamaitina Fundokibida Office Asigi Deputy Director Matam Sana Thabak Karam Daba Thengnabak Natana Kumza English Niga Taraga Tarukagi I Clinic Hangnaba License Tanabasing Nasi Pawba Bibidana Tamlamba Thengnare Hiramasiga Mari Lainabasina Pukning Sang Biu Haiba Pawmusu Nasinungdaram Fonkiba Poxing Marueba Pawamoina Fonari Chilapoina Mam headline Amoina share Tozage Marueboina Mamang share Tozakrabani Adubo Impal Manung Sana Kanoni Wang Bada Salairamba I Clinic Humfurum Desamna Tonglun Sincre Hanasu Atopa Paw seizing the Fonari Minister Wapam Ikai Kumni Adubu Tazabangamde Fegokta Education Minister 7 UGC Pace na halagani haina thazaba pirakibadu ikai khumnai adubu hairiba thazabadu
ꯊꯥꯖꯕ ꯉꯝꯗꯦ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯒꯣꯚꯔꯟꯃꯦꯟꯠ ꯀꯣꯂꯦꯖ ꯇꯤꯆꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯐꯦꯒꯣꯛꯇ ꯃꯅꯤꯄꯨꯔꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯅ ꯏꯪ 2019ꯒꯤ ꯃꯥꯔꯆ ꯐꯥꯎꯕ ꯉꯥꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯇꯣꯞꯄ ꯗꯤꯂꯦ ꯇꯦꯛꯇꯤꯛꯁ ꯁꯥꯟꯅꯕꯅꯤ ꯍꯥꯏꯅ ꯑꯣꯖꯥꯁꯤꯡꯅ ꯂꯧꯏ ꯑꯣꯖꯥꯁꯤꯡꯅ ꯉꯥꯏꯔꯛꯂꯤꯕ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯄꯤꯔꯛꯈꯤꯕ ꯊꯥꯖꯕꯁꯤꯡꯗ ꯊꯥꯖꯗꯨꯅ ꯂꯩꯔꯛꯈꯤꯕ ꯑꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤꯅꯤ ꯀꯦꯕꯤꯅꯦꯠꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ ꯀꯌꯥ ꯑꯣꯔꯗꯔ ꯊꯣꯛꯇꯅ ꯂꯥꯛꯈꯤ ꯑꯣꯖꯥꯁꯤꯡꯅꯁꯨ ꯂꯩꯉꯥꯛꯅ ꯄꯤꯔꯛꯈꯤꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯗꯨ ꯉꯝꯂꯔꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ 7 UGC Pay and Regulation 2018 ꯑꯁꯤ ꯆꯠꯅꯔꯦ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯂꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ ꯉꯁꯤ ꯑꯣꯖꯥꯁꯤꯡꯒꯤ ꯑꯣꯏꯕ ꯏꯃꯥꯔꯖꯦꯟꯁꯤ ꯑꯦꯖꯨꯀꯦꯇꯤꯚ ꯀꯃꯤꯇꯤ ꯃꯤꯇꯤꯡ ꯑꯃꯁꯨ ꯄꯥꯡꯊꯣꯛꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯀꯣꯂꯦꯖ ꯑꯣꯖꯥꯁꯤꯡꯗ UGCꯒꯤ 3ꯁꯨꯕ ꯄꯦ ꯄꯤꯅꯕ ꯀꯦꯕꯤꯅꯦꯠꯅ ꯗꯤꯁꯤꯖꯟ ꯂꯧꯈꯤꯕꯗꯨ ꯑꯣꯔꯗꯔ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯍꯧꯒꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯐꯣꯡꯅꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯄꯔꯤꯈ꯭ꯌꯥꯒꯤ ꯃꯇꯝ ꯑꯊꯨꯕꯗ ꯂꯥꯎꯊꯣꯛꯂꯒꯅꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯅꯧꯅ ꯈꯜꯂꯕ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯀꯥꯎꯟꯁꯤꯜꯒꯤ ꯃꯦꯝꯕꯔꯁꯤꯡ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯑꯍꯥꯟꯕ ꯃꯤꯇꯤꯡꯗ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯦꯁ ꯔꯥꯖꯦꯅ ꯀꯥꯎꯟꯁꯤꯜꯒꯤ ꯄꯨꯋꯥꯔꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯥꯎꯟꯁꯤꯜꯗ ꯍꯛꯊꯦꯡꯅꯅ ꯂꯥꯛꯇꯨꯅ ꯃꯤꯇꯤꯡꯗ ꯁꯔꯨꯛ ꯌꯥꯕ ꯑꯣꯏꯈ꯭ꯔꯦ ꯀꯥꯎꯟꯁꯤꯜꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯃꯤꯅꯤꯁꯇꯔꯕꯨ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯃꯤꯅꯤꯁꯇꯔꯅ ꯀꯥꯎꯟꯁꯤꯜꯅ ꯂꯧꯕ ꯄꯔꯤꯈ꯭ꯌꯥꯒꯤ ꯃꯇꯝ ꯑꯊꯨꯕꯗ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯂꯦ ꯉꯔꯥꯡꯒꯤ ꯃꯤꯐꯝ ꯑꯗꯨꯅ ꯏꯪ 2010ꯗꯒꯤꯅ 2012 ꯁꯦꯟꯕ ꯆꯍꯤꯗ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯕꯖꯦꯠꯁꯨ ꯄꯥꯁ ꯇꯧꯈꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯃꯤꯇꯤ 5 ꯑꯃꯁꯨ ꯁꯦꯝꯈꯤꯕꯒ ꯂꯣꯏꯅꯅ ꯀꯥꯎꯟꯁꯤꯜ ꯃꯦꯝꯕꯔ 22 ꯌꯦꯠꯅꯕ ꯂꯩꯇꯅ ꯀꯃꯤꯇꯤꯁꯤꯡꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯨ ꯈꯟꯅꯈꯤ ꯁꯦꯝꯈꯤꯕ ꯀꯃꯤꯇꯤꯁꯤꯡ ꯑꯗꯨꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯀꯃꯤꯇꯤ ꯀꯔꯤꯀꯨꯂꯝ ꯑꯦꯟ ꯁꯦꯂꯦꯕꯁ ꯀꯃꯤꯇꯤ ꯔꯦꯀꯣꯛꯅꯥꯏꯖꯦꯁꯟ ꯀꯃꯤꯇꯤ ꯑꯃꯗꯤ ꯐꯥꯏꯅꯥꯟꯁ ꯀꯃꯤꯇꯤꯅꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯃꯁꯨ ꯐꯣꯡꯅꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣ ꯏꯕꯣꯕꯤꯕꯨ ꯊꯥꯒꯠꯂꯛꯂꯤ ꯊꯧꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯊꯧꯗꯥꯝ ꯈꯨꯜꯒꯤ ꯄꯥꯂꯤ ꯃꯁꯤꯜꯗꯒꯤ ꯏꯀꯣꯄꯥꯠ ꯇꯥꯕ ꯂꯝꯕꯤ ꯑꯁꯤ ꯍꯥꯟꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡ ꯆꯥꯗꯅ ꯂꯩꯔꯝꯕꯗꯨ ꯍꯧꯖꯤꯛ ꯊꯧꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ MLA ꯑꯣꯏꯕꯇ ꯅꯠꯇꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣ ꯏꯕꯣꯕꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯝꯕꯤ ꯆꯥꯎꯊꯣꯛꯍꯟꯗꯨꯅ ꯒꯥꯔꯤ ꯅꯤꯡꯊꯤꯅ ꯆꯠꯄ ꯌꯥꯅꯕ ꯁꯦꯝꯒꯠꯂꯛꯄꯒꯤꯗꯃꯛꯇ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯣ ꯏꯕꯣꯕꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯇꯨꯡ ꯀꯣꯏꯅ ꯑꯣ ꯏꯕꯣꯕꯤꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯃꯗꯨꯒꯤꯗꯃꯛꯇ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯂꯣꯏꯅꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯂꯧ ꯃꯄꯨ ꯀꯌꯥꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯂꯝ ꯀꯠꯊꯣꯛꯇꯨꯅ ꯂꯝꯕꯤ ꯁꯦꯝꯕ ꯃꯥꯏ ꯄꯥꯛꯍꯟꯈꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ COVID-19 ꯑꯞꯗꯦꯠ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯝꯒꯦ ꯃꯌꯥꯝ ꯇꯝꯃꯤꯟꯅꯁꯤ ꯇꯛꯅ ꯁꯦꯌꯔ ꯇꯧꯖꯔꯒꯦ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ COVID-19 ꯀꯃꯜ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯊꯥꯗꯣꯔꯛꯄ ꯉꯁꯤ ꯄꯨꯡ 5 ꯐꯥꯎꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠꯇ ꯄ꯭ꯔꯦꯁ ꯔꯤꯂꯤꯁ ꯅꯝꯕꯔ 336ꯇ ꯄꯨꯟꯅ ꯃꯤꯑꯣꯏ ꯖꯦꯅꯔꯦꯜ ꯄꯣꯄꯨꯂꯦꯁꯟꯗꯒꯤ ꯉꯁꯤ ꯃꯤꯑꯣꯏ 3 COVID-19 ꯄꯣꯖꯤꯇꯤቭ ꯑꯣꯏꯈ꯭ꯔꯦ ꯃꯤꯑꯣꯏ 3ꯁꯤ 2 ꯑꯃꯅ ꯅꯨꯄꯥꯅꯤ 5 ꯑꯃꯅ ꯅꯨꯄꯤꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯁꯤꯡꯁꯤ ꯏꯝꯐꯥꯜ ꯏꯁꯇꯒꯤ 2 ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ 3 ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔꯗꯒꯤ 2ꯅꯤ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄ꯭ꯔꯦꯁ ꯔꯤꯂꯤꯁꯅ ꯃꯈꯥ ꯇꯥꯔꯤ ꯑꯃꯁꯨꯡ ꯉꯁꯤ ꯄꯨꯡ 23 ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯠꯇ COVID-19 ꯁꯤꯈꯤꯗꯦ ꯑꯄꯨꯟꯕ ꯁꯤꯍꯟꯈꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡꯗꯤ 363 ꯁꯨꯈ꯭ꯔꯦ ꯑꯃꯁꯨꯡ ꯉꯁꯤꯁꯨ COVID-19ꯗꯒꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯗꯨꯅ ꯐꯔꯛꯇꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡ 2ꯅꯤ ꯃꯈꯣꯏꯁꯤꯡꯁꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟꯗꯒꯤ ꯉꯥꯛꯇꯅꯤꯁꯨ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯔꯤꯕ ꯔꯤꯀꯣꯚꯔꯤ ꯔꯦꯠꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯐꯒꯠꯂꯛꯂꯤ ꯍꯧꯖꯤꯛ ꯑꯣꯏꯅ ꯔꯤꯀꯣꯚꯔꯤ ꯔꯦꯠꯁꯤ 98.56% ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯄ꯭ꯔꯦꯁ ꯔꯤꯂꯤꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ